ꯃꯤꯔꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯒꯣꯔꯕꯥꯆꯣꯚꯅ ꯑꯍꯥꯟꯕꯃꯛꯇꯗ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯑꯃ ꯂꯥꯛꯄꯒ ꯂꯣꯏꯅꯅ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯠꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯅ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕꯁꯤꯡꯅꯁꯨ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯇꯨꯡꯗꯁꯨ ꯑꯁꯤꯒꯨꯝꯂꯕ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯧꯖꯔꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯃꯤꯠꯌꯦꯡ ꯇꯥꯕꯤꯌꯨ꯫ ꯉꯁꯤ ꯑꯍꯥꯟꯕꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯗꯤ ꯇꯣꯝꯖꯥꯛ ꯃ꯭ꯌꯨꯖꯤꯛꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯃꯣꯇꯣꯔꯣꯂꯥ S30 ꯂꯩꯔꯅꯤ ꯑꯗꯨꯅ ꯂꯩꯗ꯭ꯔꯤꯉꯩꯗ ꯀꯔꯤ ꯀꯔꯤ ꯐꯤꯆꯔꯁ ꯌꯥꯎꯒꯦ ꯍꯥꯏꯕꯤꯔꯛꯑꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯖꯔꯤ꯫ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯃꯣꯇꯣꯔꯣꯂꯥ S30 ꯍꯥꯏꯔꯤꯕꯁꯤ ꯂꯨꯄꯥ 50,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯁ꯭ꯅꯦꯞꯗ꯭ꯔꯦꯒꯟ 778ꯒꯤ ꯄ꯭ꯔꯣꯁꯦꯁꯔ, 5000 mAhꯀꯤ ꯕꯦꯇꯔꯤ, 33 ꯋꯥꯠꯀꯤ ꯐꯥꯁꯠ ꯆꯥꯔꯖꯤꯡ, ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯄꯤꯔꯤꯕ ꯁ꯭ꯇꯣꯛ ꯑꯦꯟꯗ꯭ꯔꯣꯏꯗꯅꯆꯤꯡꯕ ꯐꯤꯆꯔꯁꯤꯡ, ꯂꯣꯏꯅꯅ ꯀꯦꯃꯦꯔꯥꯗ ꯌꯦꯡꯕ ꯇꯥꯔꯒꯁꯨ 64 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯀꯦꯃꯦꯔꯥ ꯑꯁꯤ ꯑꯗꯨꯃꯛ ꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯕꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯕ ꯌꯥꯕ ꯐꯣꯟ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣꯝꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕꯤꯅꯤꯡꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤꯅ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯝꯖꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯣꯟ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕ ꯐꯪꯕꯤꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯪꯕꯤꯔꯛꯏꯕꯁꯤ ꯇꯥꯃꯣ ꯃꯣꯇꯣꯔꯣꯂꯥ H20ꯒꯤ ꯚꯤꯗꯤꯑꯣ ꯑꯌꯥꯝꯕ ꯌꯦꯡꯖꯕꯗ ꯑꯦꯞꯁꯤꯡ ꯍꯟꯖꯤꯜꯂꯒ ꯆꯪꯕꯗ ꯃꯇꯝꯗ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯎꯏ, ꯑꯗꯨꯒ ꯃꯣꯇꯣꯔꯣꯂꯥ H30ꯒꯤ ꯚꯤꯗꯤꯑꯣ ꯁꯨꯝ ꯌꯦꯡꯖꯕꯗ ꯑꯦꯞ ꯑꯃꯛ ꯍꯟꯖꯤꯜꯂꯒ ꯆꯪꯕꯗ ꯃꯀꯣꯛꯇꯒꯤ ꯍꯜꯂꯛꯄ ꯎꯏ꯫ ꯁꯤ ꯀꯔꯤꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯉꯥꯏꯖꯔꯤ ꯇꯥꯃꯣ꯫ ꯍꯣꯏ, ꯃꯁꯤ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯁꯤ ꯁꯣꯐꯋꯦꯌꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯐꯈꯤꯒꯅꯤ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯃꯁꯤ ꯔꯦꯝ ꯃꯦꯅꯦꯖꯃꯦꯟꯇꯗ ꯈꯖꯤꯛꯇꯪ ꯑꯁꯣꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ꯫ ꯇꯧꯏꯒꯨꯝꯁꯨꯡ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯄꯤꯔꯤꯕ UFS 2.2ꯒꯤ ꯃꯦꯃꯣꯔꯤ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯃꯦꯃꯣꯔꯤꯅꯤ, ꯃꯔꯝ ꯑꯗꯨꯅ ꯃꯁꯤ ꯁꯣꯐꯋꯦꯌꯔꯒꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯆꯥ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒ ꯃꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯞꯗꯦꯠ ꯂꯥꯛꯄ ꯃꯇꯝꯗ ꯐꯈꯤꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯀꯦꯃꯣ ꯂꯣꯡꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ, ꯔꯤꯌꯦꯜꯃꯤ 9 ꯄ꯭ꯔꯣ ꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ, ꯑꯇꯩ ꯐꯣꯟꯒ ꯃꯥꯟꯅꯗꯦ, ꯀꯔꯤꯒꯤꯅꯣ ꯁꯤꯕꯨ ꯈꯪꯂꯗꯤ ꯕ꯭ꯔꯣꯅ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ, ꯕ꯭ꯔꯣꯒꯤ ꯂꯥꯏꯛ ꯅꯝꯖꯔꯤ꯫ ꯑꯩꯈꯣꯏ ꯀꯦꯃꯣ ꯂꯣꯡꯖꯝꯅ ꯍꯪꯕꯤꯔꯛꯏꯕ ꯔꯤꯌꯦꯜꯃꯤ 9 ꯄ꯭ꯔꯣ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗ 12ꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯇꯣꯞꯄ ꯐꯣꯟꯁꯤꯡꯒ ꯃꯥꯟꯅꯗꯕ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜ ꯐꯣꯟꯁꯤꯡꯗ ꯌꯥꯎꯔꯤꯕ ꯄꯋꯥꯔ ꯕꯇꯟꯗ ꯅꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯒꯤ ꯑꯣꯞꯁꯟ ꯊꯣꯛꯄ ꯑꯁꯤ ꯑꯦꯟꯗ꯭ꯔꯣꯏꯗ 12ꯒꯤ ꯐꯤꯆꯔ ꯑꯃ ꯑꯣꯏꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯊꯣꯛꯇꯕꯅꯤ꯫ ꯑꯗꯣꯝꯅ ꯑꯦꯟꯗ꯭ꯔꯣꯏꯗ 12 ꯌꯥꯎꯕ ꯂꯣꯏꯅꯅ ꯔꯤꯌꯦꯜꯃꯤ 9 ꯄ꯭ꯔꯣ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯞꯁꯟ ꯑꯗꯨ ꯌꯦꯡꯕꯤꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯄꯋꯥꯔ ꯕꯇꯟ ꯑꯁꯤꯒ ꯚꯣꯜꯌꯨꯝ ꯑꯞꯀꯤ ꯕꯇꯟ ꯑꯅꯤ ꯑꯁꯤ ꯃꯇꯝ ꯑꯃꯗ ꯃꯇꯝ ꯈꯔꯗꯪ ꯁꯦꯀꯦꯟ ꯈꯔꯗꯪ ꯍꯣꯜ ꯇꯧꯔꯒ ꯊꯝꯕꯤꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯧꯕꯒꯤ ꯑꯣꯞꯁꯟ ꯑꯗꯨ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟꯠ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯅꯅꯥꯎ ꯈꯨꯡꯗꯣꯡꯕꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ, ꯕꯦꯛꯒ꯭ꯔꯥꯎꯟ ꯃ꯭ꯌꯨꯖꯤꯛꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯍꯣꯏ, ꯅꯅꯥꯎꯅ ꯍꯥꯏꯕ ꯁꯖꯦꯁꯟ ꯑꯁꯤꯁꯨ ꯂꯧꯁꯤꯟꯖꯔꯒꯦ꯫ ꯉꯁꯤꯗꯒꯤ ꯍꯧꯔꯒ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃ꯭ꯌꯨꯖꯤꯛ ꯑꯁꯤ ꯈꯔ ꯑꯗꯨꯝ ꯚꯣꯂꯨꯝ ꯇꯞꯍꯜꯂꯀꯥꯟꯗ ꯅꯠꯇ꯭ꯔꯒꯅ ꯌꯥꯔꯒꯗꯤ ꯌꯥꯎꯍꯟꯗꯕꯤꯗ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯦꯝꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯖꯒꯦ, ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯁꯖꯦꯁꯟ ꯄꯤꯕꯤꯔꯛꯄꯒꯤꯗꯃꯛꯇꯁꯨ, ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯃꯦꯟꯠ ꯇꯧꯕꯤꯕꯒꯤꯗꯃꯛꯇꯁꯨ ꯅꯅꯥꯎ ꯈꯨꯡꯗꯣꯡꯕꯝꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯎꯠꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯗꯥ ꯑꯕꯨꯡꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣꯒꯤ ꯂꯥꯏꯛ ꯍꯥꯟꯅ꯫ ꯕ꯭ꯔꯣ, ꯅꯦꯛꯁꯀꯤ ꯕ꯭ꯂꯣꯛꯇꯗꯤ ꯑꯞꯀꯃꯤꯡ 5G ꯐꯣꯟ ꯑꯣꯏꯅ ꯇꯧꯁꯦ꯫ ꯕ꯭ꯔꯣ, OnePlus ꯐꯣꯟꯁꯤꯡꯗ ꯑꯟꯗꯔ 20K ꯂꯩꯕ꯭ꯔꯣ? ꯁꯖꯦꯁ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯤꯕ ꯑꯞꯀꯃꯤꯡ 5G ꯐꯣꯟꯁꯤꯡ ꯑꯃꯗꯤ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ 5G ꯁꯄꯣꯔꯠ ꯇꯧꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯖꯔꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯣꯏꯗꯅꯃꯛꯀꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯎꯕ ꯐꯪꯕꯤꯔꯒꯅꯤ꯫ ꯂꯣꯏꯅꯅ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ OnePlusꯀꯤ ꯐꯣꯟ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ OnePlus Nord CE2 Lite ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯐꯪꯕ, ꯀꯦꯃꯦꯔꯥꯒꯤꯗꯃꯛꯇ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯣꯝꯗ ꯐꯣꯟ ꯑꯁꯤ ꯁꯖꯦꯁ ꯇꯧꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ ꯆꯦꯁꯥꯕꯝ ꯁꯅꯥꯇꯣꯝꯕꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ, OnePlus Nord 2 ꯂꯩꯅꯕ ꯆꯠꯂꯨꯔꯦ, ꯁ꯭ꯇꯣꯔ ꯑꯝꯇ ꯐꯪꯗ꯭ꯔꯦ ꯍꯥꯏ, ꯑꯣꯟꯂꯥꯏꯟꯗꯁꯨ ꯐꯪꯗ꯭ꯔꯦ, ꯑꯗꯨꯝ Vivo V23 ꯂꯩꯔꯨꯔꯦ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯨꯛ ꯌꯥꯝ ꯐꯖꯩ, ꯀꯦꯃꯦꯔꯥꯅ ꯌꯥꯝ ꯁꯦꯡꯉꯦ, ꯑꯗꯨꯕꯨ ꯂꯥꯁꯇꯤꯡ ꯑꯣꯏꯒꯗ꯭ꯔꯥ ꯀꯨꯏꯅ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯍꯣꯏ, ꯑꯗꯣꯝꯅ OnePlus Nord 2 ꯂꯩꯅꯕꯒꯤꯗꯃꯛꯇ ꯌꯦꯡꯉꯨꯕ ꯃꯇꯝꯗ ꯐꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯤꯔꯤꯕ Vivo V23 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯑꯗꯨꯃꯛꯐꯕ ꯐꯣꯟ ꯑꯃꯅꯤ꯫ ꯃꯁꯤ ꯂꯨꯄꯥ 30,000ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯗꯨꯝ ꯑꯣꯏꯔꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ MediaTek Dimensity 920ꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯄꯤꯔꯤꯕ 64 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯀꯦꯃꯦꯔꯥ ꯑꯗꯨꯃꯛ ꯁꯦꯡꯕ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯐꯣꯟ ꯑꯣꯏꯒꯅꯤ꯫ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ Vivo V23 ꯑꯃꯗꯤ 23 Pro ꯑꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯀꯂꯔ ꯆꯦꯟꯖꯤꯡ ꯇꯦꯛꯅꯣꯂꯣꯖꯤ ꯌꯥꯎꯔꯤꯕ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯁꯤ ꯆꯤꯡꯅꯕ ꯂꯩꯇꯅ ꯁꯤꯖꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯁꯖꯦꯁꯟ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟꯠ ꯑꯁꯤꯅ
नाउबा मैतेना तौबिरकपनी याबा वायरलेस चार्जर की स्मार्टफोन से matung tarakpada wire samnadana khara lapna charge tauba yarakpagi fibam leibra hoi naubana hangbirei ba wafam asi yamna maksu phaba amadi yamna maksu khangbada nungaigadaba hojiki matam asigasu yamna mak chanaraba topic amani haina lojai hojiki matamda wireless charger haibadi wireless charging system asi mobile phone gumbada hogi charger dugi mathakta phone asina thamlaga ekoi charge tawbani adubo hairiba technology asi ngasidagi na matam kharagi mamangda Motorola hairiba company asina mangjona puthokhrabani adomgi charger haibata charging hub asina lairiba mafam adudagi meter ahum phawbada lapna adongi phone asi thamma matamda charge tawba ngami haiduna Motorola na proof tawduna video kya su utkrabani hairiba video adubu adomna yengbiba pamlagasu YouTube ta adumak thiba matamda soidana ki phangani amadi adomna hangbiraiba charger aduna lapna thamlaga charge tawba yabagi option asi soidana maki adongi charger aduna ka manungda leiba matamda phone aduna ka aduda hek pusalakma matamda soidana maki charge tawbagi option asi matam kharagi matungda soidana maki uba phanglagani haidana adongi comment asigi pawkhum su pijani mathangda lokhochariba comment asina Joychandra Vidrom na tawbirakpani bro Realme 9i ga Redmi Note 10 ga ani si manungda overall da phaba karambana hengani ahenbadu leijage tawbani bro gi mod amta thambiyo adomna hangbiraiba Realme 9i amadi Redmi Note 10 hairiba phone ani asida yaur processor asi Realme 9i dana Snapdragon 680 aduga amadana 678 ni hairiba processor asigi matangda khachitang khenaba khaktani adomna camera gi matangda yengba taragasu software gi matangda yengba taragasu loinana battery gi matangda bu yengba taragasu Realme 9i hairiba phone asina soidana maki henba sinaba matamda nungaiba soidana maki oigani maram aduna adomna hairiba phone ani asigi manungda leinabagi damakte yengbiramba taragadi aigi mic के अदोमदा Realme 9i हाइरिबा फोन असि चिंगनबा लेतना लेबियु हाइदना सजेस्ट तौजरी मथंगदा लखुचरिबा कमेंट असिना एस्टिक हाइनि बिरमे ब्रो iPhone 10s Max का iPhone 10r का करमबने फये अदोमना हंगबिरेबा फोन अनि असिदा वैल्यू फॉर मनी यंगजेबा तारगदि फोन अनि असिदा यावरिबा प्रोसेसर असिदि A12 Bionic chipset ngakतनि अदुना प्रोसेसर की मतंगदा परफॉर्मेंस की मतंगदा यंगबा मतमदा करिगुंबा अमतगी मखलमतगी खेनबदि उबा फंगोय अदुना वैल्यू फॉर मनी यंगजेबा तारगदि iPhone 10r हाइरिबा फोन असिना अदोमगी नमकता वैल्यू फॉर मनी ओइगनि हाइरिबा फोन असिदा लेबिबने हेना अदोमगी नमकता कुदोम चागद्रा हाइना निंगजै हाइदुना अदोमगी कमेंट असिगी पाखुम सु पिजरी मथंगदा लखोचरिबा कमेंट असिना अंजलि ओइनामना तौबिरकपनी ब्रो 50k फावगी मनुंगदा लेबा ख्वाइदगी फबा फोन अमता हाइबिरो अंजलि ओइनाम हंगबिरैबा लुपा 50 फावगी मनुंगदा लेबा फबा फोन हाइजबा तारगदि मसी अदोमगी सिनबा अदोमगी यूजर एक्सपीरियंस तुगी मखा पोल हाइजबा ताई अदोमना iPhone पाम्बिबा ओइबा तारगदि iPhone 11 हाइबसी लुपा 50 की मखादा लेबा यामना मक फबा फोन अमनी अदुगा Android ओइबा फोन सिनबा पाम्बिबा तारगदि Samsung Galaxy S21 FE अमसुंग S20 Plus हाइबा फोन ani asigi manungda ama leibiba matamda soidana afaba nungaiba phone oigani haina adomda comment asigi pakhum su pijari mathangda lokachariba comment asina ningthi mitai na tobirapani bro iPhone 10 use leige khali afafata kita haibiro haibu male hoi iPhone 10 asi adomna leigedoriba natragana adomna mafam khangna leiba taragadi masi adom khai haijaba tare adubu second hand haijaba tare use refurbish kumba phone leibasi kitang problem di legali hairiba phone adu section na adomna yengbiraga problem leibra leitabra haibudu yengbiraga leiba matamda iPhone 10 adumak sinaba yaba hujiki matamda so afaba phone singi manungda ama oiri masi adomgi apambagi makha pole haina adomgi comment asi pakhom pizari मथंगदा लखोचरिबा कमेंट असिना अनुवार MM ना तौबिरकनी खरा अहोंबा अफबा फोन अमा लेगे खल्ली लुपा 10,10 दगी ना 35 5G दा 2020 गी अमदा हाइबिरो ब्रो अनुवार MM हंबिरैबा कमेंट असिगी पाखुमदि सोइदनमकी फंबिरम लगद्रा हाइना निंजै ngasiदगिना मिखुमनी गी ममांगदा चैनल असिदा लुपा 35 फावगी मनुंगदा लैबा ख्वाइदगी फबा फोन अहुम गदंग खंगचरगा सेमजकिबा वीडियो अदु सु थागचखरबनी हाइरिबा वीडियो अदु येंगबा मतमदा अदोमना सोइदनमकी अदोमगी अपाम रिक्वायरमेंट गी मतुंगिना करamba फोन चानगदगे हाइबदु खंदोक पंगमगनी लोइनना अदो अमुखना अदोमना हंबिरैबा लुपा 35 फावगी मनुंगदा लैबा 5G सपोर्ट ओबा फोन अमा हाइबिरो हाइरिबसी हाइरिबा चैनल असिदा संबिरगा फोन वीडियो अदुबो अमुक्तंग येंबिनबगिदमक्ता आइगी माइकैदगी नोलुक्चरी सोइदनमकी अदोमगी पाखुम सोइदनमकी फंगनी हाइना कमेंट असिगी पाखुम पिजरी मथंगदा लखोचरिबा कमेंट असिना चोंगबा सरंगथेमना तौबिरकपनी मयामगी Samsung Pixel Huawei Moto मथंगदा लखोचरिबा कमेंट असिना चोंगबा सरंगथेमना तौबिरकपनी ममांगी चेयलददी इसागी अचिनबा खरा लेइबदगी कमेंट पीबा अमदी क्वेश्चन यावबा ngamjahudre aduna ngasi aigi comment yaruktabani na nungaijade ado ngasi di wahang amatang hangjage madudi
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯇꯣꯞ 5 ꯐꯥꯎꯕꯗ ꯂꯩꯕ ꯃꯣꯕꯥꯏꯜꯒꯤ ꯔꯤꯆꯦꯁ ꯕ꯭ꯔꯥꯟ ꯑꯁꯤ ꯀꯔꯝꯕꯅꯣ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ꯫ ꯑꯩꯈꯣꯏꯒꯤ ꯆꯣꯡꯕ ꯁꯔꯥꯡꯊꯦꯝꯕꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯍꯥꯟꯕꯃꯛꯇꯗ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯕ, ꯀꯃꯦꯟ ꯅꯨꯡꯉꯥꯏꯔꯕ ꯀꯃꯦꯟ ꯀꯌꯥ ꯇꯧꯕꯤꯕ ꯑꯃꯗꯤ ꯃꯇꯝ ꯑꯁꯤꯒ ꯆꯥꯟꯅꯔꯕ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯀꯌꯥꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯍꯪꯕꯤꯔꯛꯄ, ꯃꯁꯤ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯔꯤꯆꯦꯁ ꯑꯩꯈꯣꯏꯒꯤ ꯃꯣꯕꯥꯏꯜ ꯐꯣꯟꯒꯤ ꯕ꯭ꯔꯥꯟꯁꯤꯡ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯑꯦꯄꯜ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯞꯇ ꯂꯩꯔꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯒꯤ ꯅꯦꯠ ꯋꯥꯔꯠ ꯑꯁꯤ $260 ꯕꯤꯂꯤꯌꯟ ꯅꯤ꯫ ꯂꯣꯏꯅꯅ ꯃꯊꯪ ꯇꯥꯔꯛꯄꯗ ꯁꯦꯝꯁꯪ, ꯒꯨꯒꯜ ꯄꯤꯛꯁꯦꯜ, ꯍꯨꯋꯥꯋꯦ ꯑꯃꯗꯤ ꯃꯣꯇꯣꯔꯣꯂꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯅ ꯃꯊꯪ ꯃꯅꯥꯎ ꯅꯥꯏꯅ ꯑꯍꯥꯟꯕꯗꯒꯤꯅ 5 ꯁꯨꯕ ꯐꯥꯎꯕꯗ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯑꯌꯨꯕ ꯔꯨꯕꯤꯌꯥꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ, ꯇꯦꯛꯅꯣ ꯐꯦꯟꯇꯝ 10ꯒ Oppo Reno 5 Proꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯦ? ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯗ ꯇꯦꯛꯅꯣ ꯐꯦꯟꯇꯝ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯍꯟꯗꯛꯇ ꯅꯧꯅ ꯂꯣꯟꯆ ꯇꯧꯈꯤꯕ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅꯗꯤ ꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯐꯤꯆꯔꯁ ꯀꯌꯥ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯂꯧꯖꯩ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯕ꯭ꯔꯥꯟ ꯚꯦꯂꯨ ꯑꯃꯗꯤ ꯂꯣꯡ ꯂꯥꯁꯇꯤꯡ ꯑꯣꯏꯕ ꯑꯃꯗꯤ ꯀꯁꯇꯃꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯑꯥꯐꯇꯔ ꯁꯦꯜ ꯁꯥꯔꯚꯤꯁ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯌꯦꯡꯖꯔꯨꯔꯀꯥꯟꯗ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯐꯣꯟ ꯑꯅꯤꯁꯤ ꯃꯅꯨꯡꯗ Oppo Reno 5 Pro ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ ꯑꯗꯣꯝꯗ ꯁꯖꯦꯁ ꯇꯧꯖꯅꯤꯡꯉꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯏꯔꯤꯛꯁꯟ ꯑꯉꯣꯝꯆꯥꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯏꯌꯥꯝꯕ, ꯑꯩ ꯐꯣꯟꯁꯦ ꯒꯦꯝ ꯈꯤꯇꯪ ꯁꯥꯟꯅꯕꯗ WhatsApp ꯁ꯭ꯇꯦꯇꯁ ꯈꯤꯇꯪ ꯌꯦꯡꯕꯗ ꯅꯦꯠ ꯌꯥꯝ ꯊꯨꯅ ꯂꯣꯏ꯫ ꯒꯦꯝ ꯑꯃꯨꯛꯇꯪ ꯁꯥꯟꯅꯕꯗ 100 MB ꯍꯦꯟꯅ ꯆꯪꯏ꯫ ꯍꯥꯟꯅꯗꯤ ꯇꯧꯔꯝꯗꯦ, ꯁꯤꯁꯦ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ? ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯁꯤ ꯒꯦꯝ ꯁꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ WhatsApp ꯆꯪꯕ ꯃꯇꯝꯗ ꯅꯦꯠ ꯑꯁꯤ ꯌꯥꯝꯅ ꯁꯤꯖꯤꯟꯅꯩ ꯍꯥꯏꯔꯤꯕ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯗꯣꯝꯒꯤ ꯐꯣꯟ ꯑꯗꯨꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯈꯔ ꯆꯠꯂꯒ ꯂꯩꯔꯝꯒꯅꯤ, ꯑꯣꯟ ꯇꯧꯔꯒ ꯂꯩꯔꯝꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯁꯤ ꯑꯗꯣꯝꯅ ꯁꯤꯖꯤꯟꯅꯗꯕ ꯇꯥꯔꯒꯁꯨ ꯅꯦꯠ ꯑꯗꯨꯝ ꯀꯟꯖ꯭ꯌꯨꯝ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯉꯥꯛꯇꯅꯤ꯫ ꯑꯗꯣꯝꯒꯤ ꯐꯣꯟꯒꯤ ꯁꯦꯇꯤꯡꯗ ꯆꯪꯕꯤꯔꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯑꯣꯟ ꯇꯧꯔꯒ ꯂꯩꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟꯁꯤꯡ ꯑꯗꯨ ꯑꯃꯨꯛꯇꯪ ꯑꯣꯐ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯁꯣꯏꯗꯅꯃꯛꯀꯤ ꯅꯦꯠ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯁꯤꯖꯤꯟꯅꯕ ꯑꯃꯗꯤ ꯆꯥꯕꯁꯤ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ, ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯔꯤꯌꯣꯕꯔꯇ ꯂꯣꯡꯖꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯍꯟꯗꯛꯇ ꯊꯦꯡꯅꯕ YouTube ꯆꯦꯅꯦꯜꯅꯤ, ꯁꯕꯁꯀ꯭ꯔꯥꯏꯕ + ꯅꯣꯇꯤꯐꯤꯀꯦꯁꯟ ꯐꯣꯔ ꯑꯣꯜ ꯇꯧꯖꯔꯦ꯫ ꯃꯌꯥꯝꯗ ꯀꯥꯟꯅꯕ ꯄꯤꯕ ꯆꯦꯅꯦꯜꯅꯤ, ꯇꯧꯖꯔꯤ, ꯂꯥꯏꯛꯁꯨ ꯇꯧꯖꯔꯤ꯫ Infinix Note 12 vs Poco X4 Pro 5G ꯀꯔꯝꯕ ꯂꯧꯁꯤꯒꯦ? ꯚꯦꯔꯤꯌꯟ, ꯄ꯭ꯔꯥꯏꯁ ꯑꯦꯟড ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯍꯥꯏꯕꯤꯔꯛꯂꯒꯗꯤ ꯇꯧꯕꯤꯃꯜ ꯀꯥꯎꯖꯔꯣꯏ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯄ꯭ꯔꯤꯌꯣꯕꯔꯇ ꯂꯣꯡꯖꯝꯕꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯇꯧꯕꯤꯃꯜ ꯈꯪꯕ ꯑꯃꯁꯨꯡ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯕ, ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜ ꯑꯣꯟ ꯇꯧꯕꯤꯕ ꯑꯃꯗꯤ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯕ ꯑꯃꯗꯤ ꯀꯥꯟꯅꯕ ꯀꯃꯦꯟ ꯀꯌꯥ ꯄꯤꯕꯤꯔꯛꯄ ꯑꯩꯒꯤꯗꯃꯛꯇ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯤ ꯍꯥꯏꯅ ꯂꯧꯖꯔꯒ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ Note 12 vs Poco X4 Pro 5G ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗꯗꯤ ꯁꯣꯏꯗꯅꯃꯛꯀꯤ Poco X4 Pro 5G ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅ ꯍꯦꯟꯅ ꯐꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯑꯐꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯣꯟ ꯑꯃꯅꯤ꯫ ꯆꯠꯂꯤꯕ ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯨꯄꯥ 10,000ꯒꯤ ꯃꯈꯥꯗ ꯂꯩꯕ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯐꯣꯟ ꯈꯔꯁꯨ ꯈꯟꯒꯠꯆꯔꯒ ꯚꯤꯗꯤꯑꯣ ꯁꯦꯝꯂꯒ ꯊꯥꯒꯠꯆꯅꯕ ꯍꯣꯠꯅꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯗ ꯌꯦꯡꯕ ꯃꯇꯝꯗ Poco X4 Proꯒꯤ ꯃꯇꯥꯡꯗ ꯑꯀꯨꯞꯄ ꯃꯔꯣꯜ ꯈꯪꯕ ꯉꯝꯕꯤꯒꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯇꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ꯫ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯄ꯭ꯔꯦꯝꯖꯤꯠ ꯃꯨꯇꯨꯝꯅ ꯇꯧꯕꯤꯔꯛꯄꯅꯤ꯫ ꯕ꯭ꯔꯣ, OnePlus ꯒ ꯑꯇꯩ ꯐꯣꯟꯒ ꯄ꯭ꯔꯣꯁꯦꯁꯔ, RAM ꯃꯥꯟꯅꯔꯕꯁꯨ OnePlus ꯅ ꯐꯣꯟꯁꯦ ꯁꯤꯖꯤꯟꯅꯕꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕꯗꯧꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯝꯖꯤꯠ ꯃꯨꯇꯨꯝꯅ ꯍꯪꯕꯤꯔꯛꯏꯕꯁꯤ ꯌꯥꯝꯅꯃꯛ ꯆꯨꯝꯂꯕ ꯋꯥꯐꯝ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯏ꯫ OnePlus ꯒ ꯑꯇꯣꯞꯄ ꯐꯣꯟꯁꯤꯡꯒ ꯄ꯭ꯔꯣꯁꯦꯁꯔ, RAM ꯅꯠꯇ꯭ꯔꯒꯅ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯃꯥꯟꯅꯕ ꯇꯥꯔꯒꯁꯨ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ OnePlus ꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯊꯝꯖꯒꯦ꯫ ꯃꯔꯝꯗꯤ ꯃꯁꯤ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ Oxygen OS ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯈꯥ ꯌꯥꯝꯅ ꯄꯣꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯄꯤꯔꯤꯕ ꯀꯁꯇꯃꯥꯏꯖ ꯑꯣꯏꯔꯕ OS ꯑꯁꯤꯅ ꯐꯣꯟ ꯑꯁꯤꯒꯤ ꯁꯤꯖꯤꯟꯅꯕ ꯑꯃꯁꯨꯡ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯌꯨꯖꯔ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯁꯤ ꯍꯦꯟꯒꯠꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ OnePlus ꯒꯤ ꯐꯣꯟꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯉꯨꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯁꯦꯡꯕ ꯁꯣꯏꯗꯅꯃꯛꯀꯤ ꯍꯦꯟꯅ ꯊꯦꯡꯅꯕꯤꯒꯅꯤ꯫ ꯃꯁꯤ ꯁꯣꯐꯋꯦꯌꯔꯅ ꯑꯣꯞꯇꯤꯃꯥꯏꯖ ꯇꯧꯕ ꯑꯃꯗꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯍꯥꯏꯗꯨꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ꯫ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯈꯤꯕ ꯋꯥꯍꯪꯁꯤꯡ ꯑꯃꯗꯤ ꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯃꯦꯟ ꯇꯧꯕꯤꯔꯛꯈꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯇꯨꯡꯗꯁꯨ ꯑꯗꯣꯝꯅ ꯃꯣꯕꯥꯏꯜ ꯐꯣꯟꯁꯤꯡꯒꯤ ꯃꯇꯥꯡꯗ ꯇꯦꯛꯅꯣꯂꯣꯖꯤꯒ ꯃꯔꯤ ꯂꯩꯅꯕ ꯈꯪꯕꯤꯅꯤꯡꯕ ꯋꯥꯍꯪꯁꯤꯡ ꯂꯩꯔꯒꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ꯫ ꯑꯗꯣꯝꯅ ꯆꯦꯅꯦꯜ ꯑꯁꯤꯗ ꯄꯤꯕꯤꯅꯤꯡꯕ ꯁꯖꯦꯁꯟ ꯂꯩꯔꯒꯁꯨ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯏꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯅ ꯍꯪꯕꯤꯔꯛꯄ ꯋꯥꯍꯪꯁꯤꯡ, ꯏꯕꯤꯔꯛꯄ ꯀꯃꯦꯟꯁꯤꯡ ꯑꯃꯗꯤ ꯁꯖꯦꯁꯟꯁꯤꯡꯒ ꯂꯣꯏꯅꯅ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯇꯨꯡꯗ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇꯒꯤ ꯀꯥꯏꯅꯕꯒꯤ ꯌꯥꯊꯪ ꯅꯤꯖꯔꯤ꯫